State asida LPG Amasung Thaogi Awatpa Leire Hairibadu Aranbani Director. State asida LPG Amasung Petroleum Productki Awatpa Leire Haina Phongdoknaraklibwa wafam asi Aranbani. Thawong asi consumer sing amasung miyambu lana lamsingba Aranba pauni haina CAFN PD Director Yumnam Nelson na Thadokpa Cherola man haire. Cherola sina makata na hairivana State asida LPG Petroleum sung diesel gi Awatpa Leite haivasi State Level Coordinator Indian Oil Corporation Limited IOCL na confirm tawre. State asida LPG amasung petroleum products asi stock ta marang kaina lay loina na hairiba polam sing asi supply tawbagi thabak se yamna smooth oina sathari. State asida LPG amasung petroleum products asi stock ta marang kaina lay ba maram na ayat pa panba mata yawduna consumer sing amasung miyam da yanthokpagi thabak tawre maram aduna miyam na panic buying natraga karisum natabada petroleum products asi paisenduna thamba tawbidanaba department ki maikay dagi consumer sing da appeal tawre. Asigumba thawong sing asi na khudong thiba thokan bayay kanagumba sing na hairiba polam sing asi paisenduna black market na jingbagi thawong sing chatharavadi chapsabe action lakhatkani. Petrol amasung diesel sing jerikin da lawbagi oinadi athingba thamli haire. Myanmar da leiba Molnom village mai Thadoklamle social media ki platform kharada Asian Eastern Flank ki kangbuna Molnom kuki village te attack tawduna yum mai thare haina sandorokliba pawaduda yawriba kasom khulen haibadu Aranbani haina police na sengdorakle. Molnom village mai thare hairiba mafam adu Kamjong district ki Manipur gi ngamkhaidagi border pillar number 113 da kilometer ani rom changsilaga leiba mafam amane thawdok thokliba mafam adu India gi manung da thokpa thawdok wathok ama nati haina Manipur police na thadorokpa social media platform amada haide adumakpu kanagumba kharana thawdok adu Manipur gi Kamjong district ta thokpa thawdok oina uhanaba yamna kana honabagi mami tare. NEET-UGgi gi question leak oibagi wathok Oirakle NEET-UGgi cancel Toukhre punna hannaba anoba matam ama lauthoroklaga ne May 3 da National Testing Agency NTA na sindun leibak asigi mafam sinba thungna pangthokhiba National Eligibility Cum Entrance Exam Undergraduate NEET-UGgi question leak oibana maram oiraga wathok oirakpadagi amugana exam pangthokadaure. NTA na exam aduda aranba thawong sathaki haibagi wakat sing kupna yengsilaba matungda amugana exam pangthoknaba thawrang lawkhalakpane. Tongan-tonganba medical college singda MBBS tamnavagi entrance test pangthokpada question paper leak oiki haiba wafam asi Central Bureau of Investigation da kupna thigathalaga chenariba miyoi singi mathakta matik chaba thabak lawkhalagani haire. Social media platform X da thagalakpa official statement amada NTA na hai NEET-UGgi pangthokibada aranba thawong sathaki haina tongan-tonganba central agency sing amasung law enforcement authority sing na report pirakpadagi tangai fadana May 3 da pangthokiba exam adu cancel tawraga nauna amuk pangthoknaba thawrang lawkhalakpane. CVI na case asi thigatpada NTA gi maikhaidagi mapung fana cooperation pibaga loinana aranba thawong sathabada senariba miyoising fana ba thawrang lawkhalagani haire. Athuba matamda NTA na exam matam lauthokpaga loinana candidate singda admit card nauna piraga ne exam cancel tawkhiba amasung nauna amuk pangthoknaba thawrang lawkhalakpana mahiroi sing amadi mama mapa oiba singda thengnariba khudong chadaba sing adugidamak NTA gi maikhaidagi nungaitaba phongdorokle. National gi thakta pangthokpa yamna maruoiba thoi hen tanabagi exam oiba maramna aran ohi amata yahondanabagi pandamda NTA na May 3 gi exam cancel tawraga nauna amuk pangthoknaba phirep lawrakpani haina social media da thagalakpa warol amada makhata na phongdokle. May 3 da exam thakiba mahiroi singna nauna amuk registration tawbagi mathau tararoi. Candidate singna khankhibe exam center da su ahongba amata leiroi. Nauna exam pangthokkodoriba sida ahenbe exam gi fee lawbasu tawroi haire.